ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯈꯣꯡꯖꯤ ꯃꯈꯣꯜ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕ ꯗꯦꯕꯤꯠ ꯑꯉꯣꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯖꯦꯁ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯊꯧꯔꯒ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯆꯥꯛꯁꯨ ꯆꯥꯔꯒ ꯍꯜꯂꯛꯄꯅ ꯄꯨꯡꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯃꯥꯒꯤ ꯈꯨꯊꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯇꯥꯔꯒ ꯂꯩꯔꯝꯂꯦ꯫ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅ ꯄꯨꯡꯁꯤꯁꯨ ꯍꯦꯛꯇ ꯊꯦꯡꯖꯤꯟꯈꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯔꯥꯖꯦꯁ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯈꯣꯏ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯝꯄꯥꯛꯇꯨꯗꯒꯤ ꯈꯔ ꯍꯦꯟꯗꯣꯛꯂꯒ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ꯫ ꯔꯥꯖꯦꯁꯅ ꯂꯥꯞꯇꯛꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝ ꯎꯏ꯫ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯈꯔ ꯈꯟꯇꯛꯅ ꯊꯧꯔꯛꯄꯅ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯈꯪꯃꯨꯠ ꯃꯨꯠꯈꯤ꯫ ꯃꯇꯝꯗꯨꯗ ꯔꯥꯖꯦꯁꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯀꯩꯗꯧꯔꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯔꯠ ꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯍꯧꯔꯛꯄꯗꯤ ꯍꯧꯔꯛꯇꯦ꯫ ꯔꯥꯖꯦꯁ ꯏꯪꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯈꯣꯡꯅꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯤꯔ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯔꯥꯖꯦꯁꯅ ꯉꯁꯥꯏꯒꯤꯗꯨꯕꯨ ꯃꯤꯔ ꯁꯥꯔ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯒꯥꯔꯤꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯁ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯀꯣꯟꯅꯊꯪꯗ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯦꯞꯊꯔꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯊꯧꯔꯒ ꯂꯥꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯑꯍꯤꯡꯗꯨꯃ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯖꯦꯁ ꯃꯥꯒꯤ ꯀꯣꯂꯦꯖꯀꯤ ꯄꯤꯛꯅꯤꯛ ꯑꯃ ꯌꯥꯎꯅꯕ ꯂꯣꯏꯁꯤꯟꯕ ꯍꯧꯔꯦ꯫ ꯃꯇꯝꯗꯨꯗ ꯆꯥꯛꯁꯪꯗꯒꯤ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯏ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥꯅ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯀꯣꯂꯦꯖ ꯇꯝꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯁ ꯃꯃꯥꯟꯅꯕꯤ ꯄꯨꯟꯅ ꯃꯣꯏ 30ꯃꯨꯛ ꯃꯈꯣꯏꯅ ꯄꯤꯛꯅꯤꯛ ꯆꯠꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯍꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇꯣ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯔꯥꯖꯦꯁ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯈꯔ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯏ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯄꯥ ꯌꯧꯔꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯥꯎ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯊꯣꯡꯒꯥꯜ 4-5 ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯥꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯏꯜꯂꯒ ꯁꯨꯝ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯔꯥꯖꯦꯁꯅ ꯈꯣꯡꯖꯤ ꯃꯈꯣꯜ ꯃꯥꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯔꯥꯖꯦꯁꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯇꯞꯅ ꯈꯥꯝꯗꯨꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯔꯥꯖꯦꯁ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯈꯣꯡꯖꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯅꯦ? ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯣꯏꯔꯒꯅꯤꯗ, ꯀꯅꯥꯒꯤꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯉꯩ ꯃꯥꯅ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯊꯨꯕꯒꯨꯝ ꯈꯪꯇꯨ ꯇꯨꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯏꯟꯈꯠꯂꯒ ꯃꯌꯨꯝ ꯇꯝꯅ ꯌꯥꯝ ꯊꯨꯅ ꯏꯟꯗꯨꯅ ꯂꯥꯛꯏ꯫ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯔꯥꯖꯦꯁ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯁꯛꯇꯝ ꯑꯃꯅ ꯃꯉꯣꯟꯗ ꯇꯝꯅ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯔꯥꯖꯦꯁ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯅ ꯏꯁꯤꯡ ꯊꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯥꯕꯨ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯃꯥꯗ, ꯏꯃꯥ, ꯑꯩꯅ ꯉꯁꯥꯏ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯑꯩꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯇꯧꯕ ꯑꯃ ꯑꯩꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ, ꯍꯦꯔꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ,
ꯏꯆꯥꯁꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯔꯥꯖꯦꯁ ꯇꯨꯝꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯅꯤꯄꯥ ꯑꯃ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯩ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯆꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯦꯁꯁꯨ ꯃꯃꯥꯅ ꯇꯝꯕꯗꯒꯤ ꯃꯥꯁꯨ ꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯅꯤꯄꯥ ꯑꯗꯨ ꯆꯍꯤ 10ꯃꯨꯛꯀꯤ ꯂꯦꯡꯒꯥꯅꯤ꯫ ꯃꯃꯥꯏꯗꯨ ꯃꯨꯁꯤꯜꯂꯒ ꯏꯍꯤꯡ ꯁꯥꯔꯒ ꯂꯩꯕ ꯎꯕꯗ ꯔꯥꯖꯦꯁ ꯑꯀꯤꯕ ꯍꯩꯅꯗꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯔꯥꯖꯦꯁ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯨꯏꯅ ꯀꯞꯄ, ꯍꯨꯏꯅ ꯂꯥꯛꯅ ꯈꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯟ ꯊꯣꯛꯄꯗ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯃꯄꯥꯟ ꯊꯣꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯞꯄ, ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯇꯥꯕ ꯃꯤꯁꯨ ꯌꯥꯎꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯇꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯀꯤꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯈꯣꯏ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃ ꯔꯥꯖꯦꯁ ꯍꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗꯒꯤ ꯕꯥꯃꯣꯟ ꯑꯩꯒ꯭ꯌꯥ ꯇꯣꯃꯥꯜ ꯃꯅꯥꯛ ꯅꯛꯄ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯆꯥꯛ ꯊꯣꯡꯂꯨꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯆꯥꯛ ꯊꯣꯡꯂꯨꯔꯒ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠꯇꯣ ꯈꯔꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯥꯃꯣꯟ ꯇꯣꯃꯥꯜ ꯃꯥꯅ ꯁꯥꯏꯀꯜ ꯑꯃꯗ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯌꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃ ꯂꯝꯄꯥꯛꯇꯨꯒꯤ ꯃꯅꯥꯛ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯍꯧꯔꯤꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯐꯝꯗꯨꯅ ꯂꯩꯕꯒꯨꯝ ꯑꯩꯒꯥ ꯇꯣꯃꯥꯜꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯕꯒꯨꯝ ꯇꯧꯏ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕꯅ ꯌꯥꯝꯅ ꯃꯝꯃꯤ꯫ ꯀꯔꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯦ꯫ ꯑꯩꯒꯥ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯁꯥꯏꯀꯜꯗꯣ ꯈꯥꯝꯂꯒ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯂꯒ ꯌꯦꯡꯂꯨꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯑꯩꯒꯥ ꯇꯣꯃꯥꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯒꯥ ꯇꯣꯃꯥꯜ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ, ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯏ꯫ ꯃꯥꯅ ꯄꯥꯏꯔꯝꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯑꯩꯒꯥ ꯇꯣꯃꯥꯜ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯥꯏꯗ ꯐꯝꯊꯩ꯫ ꯑꯩꯒꯥ ꯇꯣꯃꯥꯜ ꯑꯩꯒꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯄꯥꯔꯣꯜ ꯄꯨꯡꯁꯣꯟꯗ ꯁꯣꯜꯂꯤ꯫ ꯑꯗꯨꯗ ꯃꯥꯅ ꯊꯧꯔꯛꯄ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯊꯧꯔꯛꯏ꯫ ꯈꯔ ꯊꯧꯔꯒ ꯑꯩꯒꯥ ꯇꯣꯃꯥꯜ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯕ ꯃꯩꯈꯦꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯅꯥꯛꯇ ꯇꯥꯕ ꯋꯥ ꯑꯃ ꯈꯨꯜꯂꯒ ꯐꯤꯗꯨ ꯌꯦꯠꯁꯤꯜꯂꯒ ꯃꯩ ꯊꯥꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯏ꯫ ꯉꯁꯥꯏꯒꯤ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯅ ꯑꯩꯒꯥ ꯇꯣꯃꯥꯜ ꯀꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯥ ꯇꯣꯃꯥꯜꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜꯗ ꯈꯣꯡꯖꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯒꯥ ꯇꯣꯃꯥꯜꯅ ꯄꯥꯏꯔꯤꯕ ꯃꯩ ꯑꯗꯨꯁꯨ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ꯫ ꯑꯩꯒꯥ ꯇꯣꯃꯥꯜꯅ ꯄꯥꯈꯠꯄꯒ ꯀꯤꯕꯒꯅ ꯃꯁꯥ ꯊꯨꯝꯃꯠꯈꯤꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯩꯈꯦꯠ ꯈꯦꯠꯀꯦ ꯇꯧꯕꯗ ꯃꯩꯈꯦꯠꯇꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯃꯥꯅ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯥ ꯇꯣꯃꯥꯜ ꯂꯣꯡꯅ ꯑꯗꯨꯝ ꯍꯥꯏꯊꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯒꯥ ꯇꯣꯃꯥꯜ ꯍꯩꯕꯤ ꯃꯈꯣꯡꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯄꯥꯎ ꯇꯝꯅꯈꯤ꯫ ꯈꯨꯟꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕ ꯍꯧꯖꯤꯛꯇꯤ ꯈꯨꯟꯁꯤꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯀꯤꯕꯁꯨ ꯀꯌꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯈꯨꯟꯒꯤ ꯀ꯭ꯂꯕꯇ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯟꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯔꯥꯖꯦꯁ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥ ꯌꯥꯎꯗꯨꯅ ꯃꯤꯇꯤꯡ ꯈꯟꯅ ꯅꯩꯅꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯦꯁꯀꯤ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟ ꯃꯃꯥꯒ ꯃꯕꯨꯡꯒ ꯍꯜꯂꯛꯄ ꯉꯥꯏꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯒꯤ ꯍꯧꯅꯕꯤ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯏꯃꯥꯒ ꯇꯥꯃꯣꯒꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯃꯣꯏꯒꯤ ꯃꯤꯇꯤꯡꯗꯨ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯥ ꯍꯥꯏꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯃꯍꯥꯛꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨ ꯌꯦꯡꯉꯨꯕꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝꯗꯨꯗ ꯆꯥꯛꯈꯨꯝꯗ ꯀꯨꯀꯔ ꯈꯪꯀꯥꯝ ꯀꯥꯝꯃꯛꯏ꯫ ꯂꯥꯡꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯥꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯔꯥꯖꯦꯁ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥ ꯃꯤꯇꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯌꯧꯔꯛꯄꯗ ꯔꯥꯖꯦꯁ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯊꯦꯡꯅꯕꯗꯒꯤ ꯃꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯗꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯃꯥꯅ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏ ꯃꯅꯥꯛꯀꯤ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯥꯡꯃꯛꯇꯗ ꯁꯝꯂꯒ ꯆꯠꯈꯤꯕꯒꯨꯝ ꯃꯑꯣꯡ ꯑꯃ ꯎꯔꯛꯏ꯫
ꯔꯥꯖꯦꯁꯀꯤ ꯃꯃꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯇꯨꯡꯗ ꯈꯣꯡꯐꯝ ꯈꯔ ꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ꯫ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯗꯨ ꯌꯥꯝ ꯍꯧꯅ ꯔꯥꯖꯦꯁꯀꯤ ꯃꯃꯥ ꯇꯝꯅ ꯃꯈꯣꯜꯗꯨ ꯅꯛꯁꯤꯜꯂꯛꯏ꯫ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯝꯃꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯪꯒꯣꯜ ꯌꯧꯔꯛꯄꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯔꯥꯖꯦꯁꯀꯤ ꯃꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯏꯀꯠꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯦꯁꯀꯤ ꯃꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯈꯨꯟꯗꯨꯗ ꯀꯔꯤ ꯀꯔꯝꯕ ꯊꯋꯥꯏ ꯐꯠꯇꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯍꯥꯟꯕ ꯈꯨꯟꯗꯨꯗ ꯆꯪꯂꯛꯄꯗ ꯂꯝꯄꯥꯛ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯕꯤ ꯄꯥꯝꯕꯤ, ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯃꯥꯏꯕ ꯑꯗꯨꯅ ꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯃꯥꯏꯗꯣ ꯑꯍꯨꯝꯂꯛ ꯅꯥꯟꯊꯖꯩ꯫ ꯑꯗꯨꯒ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯌꯦꯡꯂꯒ ꯃꯥꯏꯕꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯀꯝꯗꯧꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ? ꯈꯨꯟꯖꯥꯁꯤꯡ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯊꯋꯥꯏ ꯑꯃꯅ ꯅꯈꯣꯏꯕꯨ ꯑꯋꯥꯕ ꯅꯪꯍꯟꯒꯦ ꯍꯥꯏꯅ ꯅꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯔꯤ꯫ ꯊꯋꯥꯏ ꯑꯁꯤꯒꯤ ꯑꯄꯥꯝꯕꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯈꯨꯟꯗꯨꯒꯤ ꯑꯍꯟ ꯑꯣꯏꯔꯕ ꯑꯍꯜ ꯑꯃꯅ, ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ? ꯃꯥꯏꯕꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯊꯋꯥꯏ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯈꯤꯕ꯭ꯔꯥ? ꯈꯨꯟꯖꯥꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯈꯨꯟꯖꯥꯁꯤꯡꯗꯨꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯑꯒ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯃꯗꯤ ꯂꯩꯈꯤ꯫ ꯃꯥꯏꯕ, ꯀꯅꯥ? ꯀꯔꯝꯅ? ꯅꯨꯄꯤ ꯑꯗꯨꯅ, ꯆꯍꯤ 8 ꯃꯃꯥꯡ ꯂꯦꯝꯕꯤ ꯀꯧꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ꯫ ꯃꯥꯏꯕ, ꯑꯣ, ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯗꯅ? ꯈꯨꯟꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯃꯥꯏꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯆꯠꯍꯟꯈꯤꯒꯅꯤ? ꯃꯥꯏꯕ, ꯊꯋꯥꯏ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯂꯦꯝꯕꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯃꯄꯥꯒ ꯃꯥꯒ ꯈꯛꯇ ꯇꯔꯛ ꯂꯩꯖꯩ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯔꯥꯖꯦꯁ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗ ꯍꯦꯛꯇ ꯀꯥꯔꯒ ꯂꯩꯍꯥꯎ ꯍꯦꯛꯇ ꯍꯦꯛꯏ꯫ ꯂꯦꯝꯕꯤ ꯈꯔ ꯃꯉꯥꯎ ꯊꯤꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯒꯜꯂꯤ꯫ ꯏꯆꯝ ꯆꯝꯕꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕꯤ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯥꯒꯤ ꯃꯄꯥ ꯑꯅꯥꯕ ꯍꯦꯛ ꯍꯧꯔꯛꯇꯨꯅ ꯂꯦꯝꯕꯤ ꯃꯄꯥꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯐꯥꯔꯃꯥꯁꯤ ꯑꯃꯗꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯏ꯫ ꯍꯤꯗꯥꯛ ꯂꯩꯕ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯌꯧꯔꯝꯗꯥꯏꯗ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯌꯥꯝ ꯁꯣꯡꯕ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯂꯦꯝꯕꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯂꯦꯝꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯈꯔꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯅꯥ ꯊꯠꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯥꯠꯇꯣꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯈꯪꯍꯧꯗꯅ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯂꯥꯎꯔꯛꯄꯗꯨꯗ ꯇꯥꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯦꯝꯕꯤꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯃꯣꯏꯅ ꯎꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤ ꯇꯝꯅ ꯃꯈꯣꯏ ꯇꯥꯟꯅꯔꯛꯈꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯏ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯟꯅ ꯂꯥꯎꯖꯩ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯈꯣꯡꯅꯨꯡꯗ ꯂꯩꯕ ꯅꯨꯡ ꯑꯃꯗ ꯌꯩꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ꯫ ꯃꯍꯥꯛꯄꯨ ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯤꯔꯦ ꯈꯟꯗꯨꯅ ꯔꯥꯖꯦꯁ ꯍꯣꯏꯒꯤ ꯃꯅꯥꯛꯀꯤ ꯂꯩꯍꯥꯎ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯧꯔꯤ ꯑꯗꯨꯅ ꯂꯦꯝꯕꯤ ꯉꯛꯁꯝꯗ ꯀꯤꯁꯟꯗꯨꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯕ ꯃꯥꯅꯕ ꯆꯤꯡꯈꯠꯄ ꯍꯧꯔꯛꯈꯤ꯫ ꯂꯦꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯃꯈꯣꯡ ꯂꯩꯕꯥꯛꯇ ꯊꯦꯡꯗꯕꯅꯤꯅ ꯌꯥꯝ ꯋꯥꯅ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯄꯤ ꯇꯥꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯃꯤꯠ ꯄꯥꯡꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫
ꯃꯤꯍꯥꯠꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯍꯥꯟꯅ ꯍꯥꯠꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯒ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯃꯈꯣꯡꯗꯒꯤ ꯇꯥꯔꯛꯈꯤ꯫ ꯈꯣꯡꯖꯤ ꯌꯥꯎꯅ ꯑꯉꯥꯡ ꯑꯗꯨ ꯃꯐꯝꯗꯨꯗ ꯐꯨꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯝꯕ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯈꯔ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯃꯈꯣꯏ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯄꯥꯎ ꯇꯥꯅꯈꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯁꯤꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯦꯝꯕꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯂꯦꯝꯕꯤ ꯊꯧꯔꯤ ꯌꯥꯔꯒ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯦꯝꯕꯤꯕꯨ ꯄꯣꯠꯂꯣꯏꯈꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯁꯤꯕ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯗꯤ ꯈꯥꯝꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯥꯏꯕ ꯆꯥꯎꯔꯦꯜ ꯔꯥꯖꯦꯁ ꯍꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯄꯨꯖꯥ ꯑꯃ ꯇꯧꯅꯕ ꯈꯨꯟꯒꯤ ꯑꯍꯟ ꯈꯔꯒ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯦꯝ ꯁꯥꯔꯤ꯫ ꯃꯥꯏꯕ ꯇꯧꯒꯗꯧꯔꯤꯕ ꯄꯨꯖꯥ ꯑꯁꯤ ꯑꯔꯥꯏꯕ ꯄꯨꯖꯥ ꯅꯠꯇꯦ꯫ ꯄꯨꯖꯥ ꯑꯁꯤ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯈꯨꯟꯒꯤ ꯑꯍꯟ ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ? ꯃꯥꯏꯕ ꯄꯨꯖꯥ ꯑꯁꯤ ꯇꯧꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯈꯨꯟꯒꯤ ꯏꯃꯥ ꯏꯟꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯔꯒꯅꯨ꯫ ꯁꯨꯝꯅꯇꯪꯒꯤ ꯃꯤꯑꯣꯏ 4-5 ꯈꯛꯇ ꯑꯩꯒ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯕꯗ ꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯅꯥꯛꯇ ꯈꯨꯟꯒꯤ ꯄꯥꯈꯪ ꯃꯁꯥ ꯃꯎ ꯐꯕ 4-5 ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯄꯨꯖꯥ ꯑꯗꯨ ꯍꯧꯔꯛꯄꯗ ꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯥꯀꯟ ꯌꯦꯠ ꯑꯣꯏ ꯃꯥꯏꯀꯩ ꯃꯔꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯎ ꯋꯥ ꯐꯤꯔꯦ ꯐꯤꯔꯦ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡꯗꯨ ꯀꯤꯕ ꯍꯦꯜꯂꯛꯇꯨꯅ ꯃꯥꯏꯕꯅ ꯍꯦꯟꯇꯣꯛꯀꯅꯨ ꯍꯥꯏꯈꯤꯕ ꯂꯩ ꯑꯗꯨ ꯍꯦꯟꯇꯣꯛꯂꯨꯕꯗ ꯄꯥꯈꯪ ꯈꯔ ꯍꯦꯟꯅ ꯀꯤꯕ ꯑꯃ ꯈꯪꯍꯧꯗꯅ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯆꯣꯡꯁꯤꯟꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯃꯥꯏꯕ ꯆꯥꯎꯔꯦꯜ ꯇꯝꯅ ꯍꯥꯠꯂꯒꯦ ꯊꯣꯝꯂꯒꯦ ꯃꯇꯥꯒꯨꯝ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯤ꯫ ꯃꯇꯝꯗꯨꯗ ꯌꯥꯝ ꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯨꯄా ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯤꯕ ꯅꯈꯣꯏ ꯄꯨꯝꯕ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯎꯠ ꯑꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯣꯏꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯤꯕ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯉꯥꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯅꯤꯡꯈꯥ ꯇꯝꯍꯜꯂꯨ꯫ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯌꯦꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯞꯅ ꯎꯔꯤꯕ ꯍꯩꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯝꯒꯅꯤ꯫ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯦ ꯊꯋꯥꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯍꯦ ꯊꯋꯥꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯌꯥꯝ ꯀꯟꯅ ꯅꯣꯛꯏ꯫ ꯃꯗꯨꯒꯤ ꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯍꯩꯖꯕ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯎꯠ ꯑꯗꯨꯅ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯈꯨꯔꯥ ꯃꯥꯏꯕ, ꯑꯩꯒꯤ ꯑꯅꯤꯡꯕꯁꯤ ꯈꯨꯔꯥꯅ ꯇꯧꯕꯤꯔꯕꯗꯤ ꯑꯩ ꯈꯨꯟ ꯑꯁꯤꯗ ꯂꯥꯞꯅ ꯆꯠꯆꯈꯤꯒꯦ꯫ ꯃꯥꯏꯕ, ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ꯫ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯞꯅ ꯎꯔꯤꯕ ꯍꯩꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯒꯤ ꯍꯛꯆꯥꯡ ꯂꯩꯔꯝꯒꯅꯤ꯫ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯨ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯣꯡꯖꯤ ꯑꯃ ꯌꯥꯎꯏ꯫ ꯈꯣꯡꯖꯤ ꯑꯗꯨꯕꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯣꯡꯐꯝꯗ ꯐꯨꯝꯕꯤꯌꯨ꯫ ꯑꯁꯤꯅꯤ ꯑꯩꯒꯤ ꯄꯥꯝꯖꯕ, ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥ, ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯂꯥꯎꯖꯕ ꯀꯌꯥ ꯑꯗꯨ ꯇꯥꯕꯤꯈꯤꯗꯕ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯕꯨ ꯈꯨꯔꯥ ꯃꯥꯏꯕꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯩ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤ꯫ ꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯕꯗꯒꯤ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯔꯦ꯫ ꯈꯣꯡꯖꯤ ꯑꯗꯨꯕꯨꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯄꯣꯠꯂꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯈꯤ꯫ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯨꯗꯅ ꯂꯦꯝꯕꯤꯒꯤ ꯐꯨꯔꯥ ꯑꯃ ꯁꯥꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯨꯝ ꯈꯨꯟ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ꯫